ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯁꯥ ꯁꯣꯟꯕꯤꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯝꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯈꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯄꯥꯈꯪ ꯐꯥꯔꯤ, ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯔꯤꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯅꯦꯝꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ, "ꯆꯦꯡꯗꯣ ꯈꯩꯔꯤꯉꯩꯗꯨꯗ ꯂꯣꯏꯅ ꯈꯩꯗꯣꯛꯍꯧꯀꯣ, ꯃꯆꯤꯠ ꯃꯈꯥꯏ ꯈꯩꯗꯣꯏ ꯁꯔꯨꯛ." "ꯍꯣꯏ ꯃꯥ." "ꯅꯪ ꯕꯕꯥꯗꯤ ꯀꯗꯣꯝ ꯊꯣꯛꯈꯤ, ꯎꯍꯧꯕ꯭ꯔꯣ?" "ꯃꯈꯥꯔꯣꯝꯗꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯑꯒ ꯊꯣꯛꯃꯤꯟꯅꯈꯤꯕꯅꯤ." "ꯀꯅꯥꯅꯣꯅꯦ ꯑꯍꯜ ꯍꯥꯏꯕꯕꯣ?" "ꯈꯪꯗꯦ ꯏꯃꯥ ꯑꯩꯁꯨꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯄꯥꯔꯤꯁꯨ ꯍꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯑꯗꯨꯗ, "ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯍꯜꯂꯛꯑꯦꯗꯅ?" "ꯍꯜꯂꯛꯑꯦ." "ꯆꯦꯡ ꯕꯣꯔꯥꯗꯨꯃ ꯈꯩꯗꯣꯏꯔꯣ ꯅꯪꯒꯤꯗꯨꯕꯣ?" "ꯍꯣꯏ." "ꯍꯩꯃꯥ, ꯌꯥꯝꯃꯟꯗ꯭ꯔꯣ? ꯇꯪꯈꯥꯏꯃꯨꯛꯇꯪ ꯍꯥꯟꯅ ꯈꯩꯌꯨ ꯌꯥꯗ꯭ꯔꯣ?" "ꯇꯪꯈꯥꯏꯃꯨꯛꯇꯪ ꯈꯩꯒꯦ ꯇꯧꯕꯅꯤ, ꯑꯗ ꯏꯃꯥꯅ ꯂꯣꯏꯅ ꯈꯩꯗꯣꯛꯑꯣꯌꯦ꯫ ꯂꯣꯏꯅ ꯈꯩꯗꯣꯛꯄꯅꯁꯨ ꯐꯔꯕ." "ꯑꯁ, ꯑꯔꯦꯝꯕꯗ ꯋꯥꯅꯅꯕ ꯅꯁꯥ ꯁꯣꯜꯂꯤꯗꯨꯒ." "ꯋꯥꯗꯦꯗ." ꯄꯥꯔꯤ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯊꯗꯨꯅ, "ꯏꯃꯥ ꯍꯣꯏꯗꯤ?" "ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯣꯏꯊꯣꯛꯈꯤꯌꯦ." "ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯃꯤꯅꯦ ꯇꯧꯔꯤꯁꯦ." "ꯊꯣꯡꯉꯒꯦ ꯁꯤ ꯂꯣꯏꯔꯒ." "ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯕ ꯇꯥꯔꯕ ꯑꯗꯨꯗꯤ?" "ꯍꯪꯒꯥꯝꯂ ꯁꯧꯒ꯭ꯔꯤꯔ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯒꯦ." "ꯍꯪꯒꯥꯝ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ, ꯉꯥ ꯑꯃ ꯇꯥꯎꯔꯒ." "ꯍꯣꯏ, ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯉꯁꯨ ꯊꯣꯡꯉꯒꯦ." "ꯃꯜꯂꯝꯈꯤꯔꯣꯏꯅꯦ?" "ꯁꯤ ꯂꯣꯏꯕꯒ ꯍꯦꯛꯑꯒꯦ, ꯌꯥꯝ ꯊꯨꯅ ꯃꯟꯅꯕ ꯇꯧꯔꯒꯦ." "ꯃꯇꯝꯁꯦ ꯊꯦꯡꯉꯅꯤꯅꯦ ꯇꯧꯔꯤꯁꯦ, ꯑꯩ ꯆꯥꯛ ꯂꯥꯝꯕꯁꯤꯗ." "ꯑꯩ ꯌꯥꯝ ꯊꯨꯅ ꯇꯧꯔꯛꯀꯦ." "ꯌꯥꯔꯦ, ꯑꯩ ꯍꯦꯛꯄꯤꯔꯨꯔꯒꯦ, ꯑꯗꯨꯒ ꯃꯜꯂꯛꯑꯒꯦ. ꯅꯪꯒꯤ ꯍꯥꯏꯕꯕꯨꯅꯦ, ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ." "ꯍꯣꯏ ꯇꯥꯃꯣ." ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, "ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯔꯤꯕꯅꯤ." ꯁꯣꯝꯗ ꯇꯣꯝꯕꯤ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯃꯥꯒꯤ ꯃꯇꯥ ꯊꯔꯣ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯔꯣꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ, "ꯀꯩꯅꯣ ꯊꯔꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ?" "ꯋꯥꯏ ꯇꯩꯔꯤꯕꯅꯤꯅꯦ ꯇꯣꯝꯕꯤ ꯅꯪꯕꯣ." "ꯑꯩꯅꯗꯤ ꯉꯁꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯂꯛꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯏꯅꯤ, ꯑꯗꯨꯒ ꯅꯪꯅ ꯋꯥꯏꯒ ꯇꯩꯗꯅ ꯂꯩꯔꯝꯃꯦ." "ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯩꯊꯣꯛꯂꯝꯕꯁꯤꯅꯅꯦ ꯈꯔ ꯐꯩ ꯍꯥꯏꯗꯅ ꯇꯧꯕꯅꯤ." "ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ?" "ꯈꯪꯗꯦꯅꯦꯍꯦ, ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ?" "ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯇꯣꯝꯕꯤ, ꯃꯥꯡꯒꯣꯟꯗꯨꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯨ, ꯑꯩꯁꯨ ꯂꯣꯏꯗꯧꯔꯦ." ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ, "ꯅꯠꯇꯦ, ꯍꯅꯨꯊꯪꯗ ꯅꯪꯅ ꯑꯗꯨ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" "ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤꯅꯦ." "ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ?" "ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯦꯛ ꯇꯧꯍꯧꯗ꯭ꯔꯕ ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯈꯤꯇꯪꯈꯛ ꯍꯥꯞꯇꯣꯏꯅꯤꯅꯦ, ꯑꯩꯅꯅꯦ ꯌꯥꯝꯅ ꯆꯥꯔꯤꯁꯤꯒ." "ꯀꯩꯅꯣꯅꯦ ꯊꯔꯣ, ꯑꯗꯨꯛ ꯇꯣꯟꯅꯕꯨ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ?" "ꯈꯪꯗ꯭ꯔꯦꯗ, ꯌꯥꯅ ꯌꯥꯅꯅꯕ ꯍꯥꯏꯕꯗꯨꯅꯤ." "ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯣ?" "ꯑꯌꯥꯝꯕꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ, ꯆꯥꯛꯇꯤ ꯏꯃꯧ ꯅꯨꯄꯤꯅ ꯊꯣꯡꯉꯤ, ꯃꯥꯗꯤ ꯃꯤꯅ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯌꯦ." "ꯀꯌꯥꯗꯨꯅꯣ ꯌꯦꯡꯉꯨꯅꯦ ꯃꯧꯅꯤ ꯀꯥꯏꯅ." "ꯆꯥꯛ ꯏꯟꯁꯥꯡꯕꯨꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯖꯥꯅꯤꯗ, ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯤꯕꯅꯤ." "ꯅꯠꯇꯦ ꯅꯪꯕꯨ, ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔో?" "ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤꯒꯦ, ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪꯅꯤꯗꯅ." "ꯑꯗꯨꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯗꯕꯗꯥꯏꯅꯦ?" "ꯇꯧꯔꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯧꯔꯦ." "ꯊꯔꯣ, ꯅꯪ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯜꯂꯤ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯊꯛꯇ ꯀꯥꯔꯛꯏꯁꯦ." "ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯩꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ." "ꯍꯣ ꯃꯥꯅꯦ, ꯑꯗꯨꯒꯤꯅꯤ, ꯅꯪꯅꯗꯤ ꯅꯨꯡꯁꯤꯔꯤꯅꯤ, ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯔꯤꯕ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ?" "ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯩꯁꯦ ꯃꯥꯅ ꯂꯛꯅꯗꯅ ꯂꯩꯔꯦꯗꯅ."
ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯧ ꯂꯨꯅ ꯇꯧꯒꯅꯨ ꯅꯥꯎ ꯆꯥꯎꯅꯤ ꯍꯥꯏꯗꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯃꯧꯁꯤꯡꯁꯦ ꯂꯨꯅ ꯇꯧꯕ ꯀꯩꯝꯇ ꯀꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯅꯦꯠꯂꯒ ꯆꯠꯀꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛꯕꯨꯗꯤ ꯅꯠꯇꯦꯗ ꯃꯈꯣꯏ ꯈꯔꯇꯅꯤ ꯀꯗꯥꯏꯗꯒꯤ ꯈꯔꯇꯅꯣ ꯑꯌꯥꯝꯕꯅ ꯂꯣꯏ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯒꯤ ꯈꯌꯥꯗ ꯇꯥꯔꯝꯃꯅꯤꯅꯦ ꯑꯗꯣ ꯅꯈꯣꯏꯒꯤ ꯃꯧꯗꯨꯗꯤ ꯀꯝꯗꯧꯒꯦ ꯑꯩꯅ ꯎꯕꯗꯗꯤ ꯌꯥꯝꯅ ꯐꯅ ꯎꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯕꯗꯤ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯇꯧ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯕꯨ ꯃꯧꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯊꯔꯣ ꯑꯩꯉꯣꯟꯗꯗꯤ ꯃꯧꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯈꯥꯗꯅꯤ ꯂꯩꯔꯤꯁꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯈ꯭ꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯣ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯌꯥꯔꯦꯁꯦ ꯅꯪꯒꯤꯗꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯀꯩꯊꯦꯜꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯤ ꯍꯣꯏ ꯂꯣꯏꯗꯣꯔꯦ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯄꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯦ ꯄꯥꯔꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯌꯦꯡꯗꯤ ꯊꯕꯛ ꯉꯟꯅ ꯆꯠꯀꯗꯕꯅꯤ ꯇꯧꯔꯤꯁꯦ ꯍꯌꯦꯡꯒꯤ ꯊꯕꯛ ꯍꯥꯏꯍꯩꯗꯦꯅꯦ ꯃꯈꯣꯏ ꯇꯥꯃꯣ ꯅꯨꯃꯤꯠꯇꯤ ꯇꯥꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯍꯟꯖꯤꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦꯅꯦ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯃꯌꯥꯝꯒ ꯄꯨꯜꯂꯝꯒꯅꯤꯌꯦ ꯕꯕꯥꯁꯨ ꯑꯗꯨ ꯅꯨꯃꯤꯠꯁꯤ ꯇꯥꯔꯦ ꯈꯪꯉꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯦꯗꯅ ꯑꯉꯥꯡꯕꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯍꯧꯋꯤ ꯂꯥꯡꯂꯦꯟ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯒꯠꯂꯤ ꯑꯁ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇ ꯍꯧꯔꯛꯏꯔꯣ ꯉꯁꯥꯏꯅ ꯅꯥꯔꯤ ꯇꯧꯔꯕꯅꯤ ꯉꯁꯥꯏꯅ ꯑꯩꯅ ꯆꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯈꯩꯒꯅꯣꯅ ꯍꯥꯏꯗ꯭ꯔꯣ ꯆꯦꯡ ꯈꯩꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯥꯔꯕꯅꯤꯗ ꯅꯪꯁꯤꯗꯤꯕ ꯆꯥꯛ ꯊꯣꯡꯕꯗꯨꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯌꯥꯅꯕ ꯊꯣꯡꯉꯒꯦ ꯆꯪꯉꯣ ꯄꯣꯊꯥꯔꯨꯔꯣ ꯑꯩ ꯇꯧꯍꯧꯔꯒꯦ ꯌꯥꯔꯦꯗ ꯃꯈꯣꯏ ꯇꯥꯃꯣ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯑꯩ ꯉꯝꯅꯅꯕ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯆꯠꯂꯣꯅꯦ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯣ ꯑꯩ ꯇꯧꯔꯒꯦꯕ ꯅꯥꯕ ꯍꯥꯏꯁꯤꯗꯤꯅꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤꯅꯦ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯅꯇꯣꯝꯇ ꯆꯪꯕ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯁꯝꯃꯨꯔꯣ ꯌꯥꯔꯦꯗ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯆꯪꯉꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯏ ꯃꯌꯥꯝ ꯄꯨꯜꯂꯒꯅ ꯋꯥꯈꯜꯁꯦ ꯍꯦꯛ ꯅꯨꯡꯉꯥꯏ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯟꯖꯥꯡꯁꯦ ꯑꯝꯇ ꯌꯦꯡꯉꯝꯃꯨ ꯏꯁꯥꯁꯦ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯔꯨꯝꯇ ꯂꯨꯖꯊꯣꯛꯀꯦ ꯇꯣꯝꯕꯤ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯃꯧꯗꯤ ꯏꯃꯥ ꯂꯥꯡꯂꯦꯟꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯄꯣꯊꯥꯈ꯭ꯔꯦ ꯀꯔꯤ ꯉꯝꯗ꯭ꯔꯤꯕ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯅ ꯃꯧꯅꯤ ꯀꯥꯏꯅ ꯄꯦꯠ ꯍꯦꯛ ꯅꯥꯔꯗꯅ ꯑꯩ ꯌꯦꯡꯉꯨꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯏꯃꯥ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯕ ꯅꯥꯒ꯭ꯔ ꯄꯣꯠꯅꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯁꯦ ꯊꯕꯛ ꯑꯃꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯦ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯈꯤꯠ ꯍꯦꯜꯂꯤ ꯅꯥꯒꯟꯈ꯭ꯔꯦ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯁꯨ ꯍꯦꯛꯇ ꯅꯥꯕ ꯑꯁꯦꯡꯕꯒꯤꯕꯨ ꯅꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯇꯣꯝꯕꯤ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯆꯠꯈꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯁꯨ ꯍꯥꯏꯕ ꯇꯟꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯂꯥꯡꯂꯦꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯆꯥꯛꯇꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯀꯩꯗꯧꯕꯩ ꯊꯣꯔꯛꯏꯅꯣ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯔꯕꯗꯨꯕꯨ ꯈꯔ ꯐꯔꯦ ꯑꯗꯨꯒꯤꯅꯤ तसेंगना फबु फरब्रने खरा फरे लांगलेन फबदी नते हाइजलिबनी अयुक्की मतमनी लांगलेन nganta हौगतुना वाई तैबा वाई सिटपा लोइना लोइसलमी माना सुमांगदा यामना वाना वाई तैरिङै मनेम तोंबीसु हौगलक्तुना कैनु नंगना तौरिबदुबो लांगलेन मनेमदा येंगदुना इमा हौगलक्पसिदा नुरा चफु उबसे दावगा अमता याररोइने अइबो इमा
ꯑꯩ ꯊꯣꯛꯄ ꯅꯪꯖꯍꯧꯗ꯭ꯔꯤ ꯑꯩꯅ ꯍꯧꯒꯠꯂꯛꯏꯁꯦ ꯅꯍꯥ ꯃꯈꯩ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯍꯥ ꯃꯈꯩꯗꯤ ꯅꯪꯕꯨ ꯂꯣꯏꯔꯝꯕꯗꯥꯏꯅꯦ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯍꯧ ꯊꯦꯡꯖꯤꯜꯂꯛꯑꯕꯣ ꯏꯃꯥ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯕꯁꯤꯗ ꯏꯁꯥꯒ ꯉꯝꯗꯕꯁꯤꯗ ꯊꯕꯛꯁꯤꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯇꯞꯅ ꯇꯞꯅ ꯇꯧꯕꯗ ꯊꯦꯡꯕꯅꯤ ꯅꯥꯁꯨ ꯅꯥꯈ꯭ꯔꯦꯍꯦ ꯅꯪ ꯑꯃ ꯏꯃꯥ ꯑꯐꯕ ꯃꯆꯤ ꯑꯣꯏꯕꯗꯤ ꯆꯥꯗꯦꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯥꯕ ꯇꯥꯕ ꯑꯩꯈꯣꯏꯗꯤ ꯁꯦ ꯍꯅꯨꯔꯕ ꯐꯥꯎꯕꯗ ꯏꯁꯥꯁꯦ ꯀꯩꯝ ꯇꯧꯗꯦ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ ꯇꯣꯝꯕꯤꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ ꯇꯁꯦꯡꯅꯕꯨ ꯅꯥꯔꯤꯕ꯭ꯔꯥ ꯅꯥꯁꯟꯅꯔꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯏꯁꯥ ꯉꯝꯗꯦꯒ ꯑꯗꯨ ꯇꯧꯗꯦꯒꯗꯅ ꯇꯧꯔ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟ ꯃꯁꯥ ꯉꯝꯗꯕꯅ ꯃꯁꯥ ꯁꯣꯟꯕꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕꯗ ꯋꯥꯔꯝꯃꯤ ꯌꯥꯝꯅ ꯋꯥꯅ ꯋꯥꯅ ꯇꯧꯔꯝꯃꯤ ꯃꯆꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯁꯤꯗ ꯇꯣꯝꯕꯤꯗꯤ ꯑꯩꯗꯤ ꯃꯅꯦꯝꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯌꯥꯎꯕꯤꯔꯝꯗꯦ ꯃꯥꯅ ꯀꯜꯂꯤꯕ ꯍꯥꯏꯕꯕꯨ ꯆꯩꯕ ꯉꯥꯡꯕꯁꯤ ꯈꯛꯇꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯅꯗꯨꯗ ꯍꯟꯖꯤꯜꯂꯛꯏ ꯈꯝꯕꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯑꯩ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ ꯖꯥꯠꯂꯅꯦ ꯉꯁꯥꯏꯅ ꯂꯣꯏꯔꯝꯃꯅꯤꯗ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯁꯨꯃꯥꯡꯁꯤꯗ ꯆꯥꯛꯇꯣ ꯑꯝꯇ ꯊꯥꯡꯇꯣꯔꯛꯑꯣ ꯑꯩ ꯖꯣꯝ ꯂꯥꯎꯅ ꯆꯥꯏꯊꯔꯝꯒꯦ ꯃꯧꯗꯨꯗꯤ ꯀꯧꯕꯅꯤ ꯇꯥꯗꯦꯅꯦꯍꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯀꯥꯏꯁꯤꯕꯨ ꯑꯝꯇ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯇꯣꯝꯕꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯍꯥꯏ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗꯁꯨ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯣꯝꯕꯤ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯗꯣ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯇꯣꯝꯕꯤꯅ ꯂꯥꯡꯂꯦꯟ ꯍꯩꯃꯥ ꯂꯥꯡꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯣ ꯏꯃꯥ ꯑꯩ ꯏꯁꯥ ꯉꯝꯗꯕꯒꯤꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯣꯏꯅꯁꯨ ꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯁꯥꯁꯦ ꯆꯥꯛꯈꯨꯝꯗ ꯏꯃꯥꯒ ꯕꯕꯥꯒꯤ ꯆꯥꯛ ꯊꯤꯔꯒ ꯀꯨꯞꯄꯒ ꯂꯣꯏ ꯊꯅꯝꯃꯕꯅꯤ ꯑꯉꯥꯡꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯍꯟꯈ꯭ꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯅꯦ ꯇꯨꯝꯁꯤꯟꯕ ꯍꯧꯅꯗꯦ ꯅꯪꯒꯤꯗꯣ ꯅꯥꯕ ꯃꯥꯜꯂꯤ ꯇꯨꯝꯅꯤꯡꯕꯒꯤ ꯂꯩꯅꯥ ꯃꯥꯜꯂꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯃꯄꯥꯟꯗ ꯊꯥꯡꯇꯣꯔꯛꯏ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯅꯥꯁꯤꯟꯅꯔꯤꯅꯤꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯈꯝꯕꯅ ꯀꯩꯗꯧꯔꯦ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯄꯨꯊꯣꯔꯛꯏꯗꯨꯅ ꯍꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ ꯍꯩꯃ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯦ ꯑꯝꯇ ꯐꯖꯅ ꯍꯪꯉꯨꯗꯅ ꯍꯣ ꯃꯁꯥ ꯉꯝꯗꯦꯌꯦ ꯅꯥꯁꯟꯅꯔꯤꯕ ꯊꯕꯛ ꯇꯧꯕ ꯇꯟꯗꯅ ꯍꯩ ꯇꯁꯦꯡꯅ ꯅꯥꯕ ꯑꯣꯏꯔꯝꯃꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯆꯤꯟ ꯊꯤꯔꯤ ꯑꯣꯏꯔꯝꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯥ ꯉꯝꯗꯦꯗꯅꯤ ꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯃꯁꯥ ꯁꯣꯟꯃꯟꯈ꯭ꯔꯦ ꯍꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯌꯥꯝꯅꯅꯦ ꯀꯜꯂꯛꯏ ꯅꯣꯡꯃꯇ ꯅꯥꯖꯔꯛꯇꯦ ꯑꯗꯣ ꯅꯪꯒꯤ ꯆꯥꯛꯁꯨ ꯄꯨꯊꯣꯔꯛꯑꯣꯗꯅ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯗꯣ ꯃꯧꯕꯨ ꯆꯥꯛꯀ ꯆꯥꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯈꯪꯗꯦꯗ ꯃꯁꯥꯅ ꯊꯣꯡꯕꯕꯨ ꯆꯥꯔꯝꯃꯅꯤ ꯑꯝꯇ ꯍꯪꯉꯨꯗꯅ ꯆꯥꯔꯝꯗ꯭ꯔꯗꯤ ꯅꯪꯅ ꯈꯔ ꯁꯦꯝꯕꯤꯔꯝꯃꯨ ꯀꯥꯏꯗꯦ ꯅꯥꯎ ꯆꯥꯎꯅꯅꯕꯅꯤ ꯆꯥꯅꯤꯡꯂꯒꯅꯅꯦ ꯆꯥꯛ ꯂꯥꯝꯂꯒꯅꯅꯦ ꯍꯧꯒꯠꯂꯒ ꯃꯥꯏ ꯆꯥꯖꯖꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯥꯛ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯤ ꯈꯝꯕꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟꯁꯨ ꯇꯥꯔꯝꯃꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯥ ꯈꯝꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯧꯅꯤꯅ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯈꯔ ꯂꯩꯔꯗꯤ ꯏꯊꯛꯀꯥꯒꯦ ꯍꯥꯏꯔꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯅꯥꯁꯟꯅꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯝꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯏꯟꯖꯥꯡꯒ ꯁꯦꯝꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯩꯅꯣ ꯑꯩꯅ ꯏꯟꯖꯥꯡ ꯁꯦꯝꯕꯁꯤꯕꯨ ꯑꯝꯇ ꯎꯗ꯭ꯔꯤꯕꯣ ꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯃꯧ ꯂꯥꯛꯄꯗꯒꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ ꯑꯍꯜꯒ ꯑꯣꯏꯁꯜꯂꯛꯄꯒ ꯃꯧ ꯂꯥꯛꯄꯗꯒꯤꯈꯔ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯄꯣꯊꯥꯕꯒꯤ ꯋꯥꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤꯅꯦ ꯂꯣꯏꯅ ꯆꯨꯝꯂꯛꯀꯅꯤ ꯑꯗꯣ ꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯟꯖꯥꯡ ꯁꯦꯝꯃꯝꯃꯤꯁꯤꯕꯣ ꯍꯣ ꯅꯥꯔꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅꯅꯦ ꯂꯥꯌꯦꯡꯕ ꯆꯠꯈꯤ ꯅꯥꯔꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯃꯧꯁꯤꯅꯕꯨ ꯅꯣꯡꯃꯇ ꯅꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯒꯨꯝꯕꯗꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯒꯟꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤꯅꯦ ꯍꯣ ꯅꯥꯕ ꯑꯣꯏꯔꯝꯃꯣꯏ
ꯊꯕꯛ ꯁꯨꯅꯤꯡꯗꯗꯅꯅꯦ ꯇꯧꯁꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯁꯨ ꯃꯗꯨꯗꯤ ꯀꯩꯒꯤ ꯑꯣꯏꯗꯕꯅꯣ ꯃꯧ ꯑꯣꯏꯕ ꯅꯧꯔꯤꯉꯩꯗꯕꯨ ꯊꯕꯛ ꯐꯖꯅꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯂꯤꯔꯕꯅꯤꯅꯅꯦ ꯑꯩ ꯂꯩꯕꯁꯤꯗ ꯂꯧꯇꯥꯅꯔꯛꯏꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤꯅꯦ ꯃꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯇꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯍꯥꯏꯕꯕꯨ ꯆꯨꯝꯂꯤꯔꯥ ꯃꯧꯅꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕꯨ ꯊꯣꯡꯗꯣꯏꯔꯣ ꯑꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯒ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥ ꯂꯩꯍꯜꯂꯒ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯁ ꯆꯥꯅꯤꯡ ꯂꯩꯕꯒ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯍꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯆꯥꯅꯤꯡꯗꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯃꯃꯥ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯅꯣꯡꯃꯇ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯠꯂꯨꯁꯤꯅꯦꯍꯦ ꯑꯩꯁꯨꯅꯦ ꯃꯈꯣꯏ ꯕꯕꯥꯗ ꯍꯧꯗꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯏꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯨꯔꯁꯤ ꯀꯩꯅꯣ ꯌꯥꯏ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒ ꯄꯥꯔꯤꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯅꯁꯨ ꯅꯨꯄꯥꯗꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯒꯅꯤ ꯂꯥꯡꯂꯦꯟ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯑꯝꯇ ꯀꯧꯁꯤꯟꯕꯤꯔꯨꯆꯣꯕ ꯍꯣꯏ ꯑꯗꯨ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨꯀꯣ ꯂꯥꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯂꯥꯡꯂꯦꯟꯁꯦ ꯃꯁꯥ ꯉꯝꯗꯕꯅꯤ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯉꯣ ꯉꯁꯤꯗꯤ ꯀꯔꯤ ꯑꯩꯅ ꯊꯣꯡꯉꯣꯕ ꯉꯝꯃꯔꯣꯏ ꯑꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯥꯁꯟꯅꯕ ꯍꯦꯟꯖꯟꯕ ꯑꯃ ꯌꯥꯎꯔꯤꯅꯦꯍꯦ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕꯣ ꯅꯥꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ ꯑꯩ ꯑꯉꯥꯡꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤ ꯆꯠꯀꯦ ꯇꯧꯏ ꯇꯣꯝꯕꯤꯅ ꯅꯪꯅ ꯊꯣꯛꯄꯗꯅꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯎ ꯑꯩꯅ ꯃꯜꯂꯤꯕ ꯍꯪꯒꯥꯝ ꯑꯁꯤꯒ ꯊꯣꯡꯅꯅꯕ ꯄꯩꯁꯥꯒ ꯌꯥꯎꯗ꯭ꯔꯦꯗ ꯏꯃꯥ ꯂꯥꯡꯂꯦꯟꯒꯤ ꯌꯦꯡꯕꯗ ꯈꯔ ꯆꯪꯊꯣꯛꯈ꯭ꯔꯦ ꯊꯕꯛꯀꯤ ꯄꯩꯁꯥ ꯐꯪꯂꯒ ꯑꯣꯏꯅ ꯆꯥꯔꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ ꯈꯝꯕꯅ ꯇꯤꯟ ꯌꯣꯠꯂꯒ ꯇꯣꯛꯑꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈ꯭ꯔꯦ ꯌꯥꯔꯦꯁꯦ ꯃꯃꯥ ꯑꯩ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯁꯟꯁꯤꯡ ꯑꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯈꯝꯕꯁꯨ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯅ ꯁꯥꯎꯅ ꯌꯥ ꯆꯪꯂꯛꯄꯒꯤ ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯂꯣꯏꯁꯟꯅꯤ ꯍꯥꯏꯗꯅ ꯊꯝꯂꯤꯅꯣ ꯏꯃꯥ ꯑꯩ ꯂꯣꯏꯁꯜꯂꯨꯔꯒꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯃꯨꯡ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯥꯕ ꯇꯥꯕꯅꯤ ꯏꯃꯥ ꯅꯥꯁꯟꯅꯔꯒꯅꯦ ꯊꯕꯛ ꯂꯩꯊꯣꯛꯀꯦ ꯈꯟꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯑꯩꯒꯤꯁꯤ ꯅꯥꯁꯤꯟꯅꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯅꯥꯕꯅꯤ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯃꯧ ꯑꯣꯏꯔꯛꯏꯕꯅꯤ ꯀꯥꯜꯂꯒ ꯂꯥꯛꯄ ꯅꯠꯇꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯧ ꯑꯣꯏꯔꯛꯑꯕꯗꯤꯅꯦ ꯈꯔꯁꯨ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯈꯪꯉꯛꯏ ꯏꯁꯥ ꯉꯝꯗꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯌꯥꯝ ꯇꯧꯔꯛꯏ ꯄꯣꯊꯥꯕ ꯁꯪꯉꯛꯇꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯈꯤꯇꯪ ꯅꯥꯕꯒꯤꯁꯨ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯑꯅꯥꯕ ꯈꯔ ꯈꯥꯡꯕ ꯇꯝꯃꯨꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯅ ꯅꯁꯥꯗꯣ ꯐꯅꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯇꯥꯔꯦ ꯏꯃꯥ ꯌꯨꯝꯗꯨꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯅꯤ ꯍꯥꯏꯗꯅꯕꯨ ꯅꯥꯁꯟꯅꯔꯤꯅꯣ ꯈꯪꯗꯦꯅꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯛꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗ ꯂꯥꯡꯂꯦꯟ ꯅꯝꯐꯨꯗ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯝꯃꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯈꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯏꯃꯥ ꯍꯣꯏ ꯉꯁꯤ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯂꯤꯔꯒꯦꯕ ꯅꯄꯨꯔꯣꯏꯕꯒ ꯅꯅꯦꯝꯒꯅꯕꯨ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯅꯆꯥꯁꯤ ꯁꯤꯗ ꯂꯩꯕꯗ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ ꯃꯣꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯂꯣꯕ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯏꯃꯥ ꯃꯣꯏꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯑꯣꯠꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯨꯍꯜꯂꯤ ꯅꯣꯡꯃꯗ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯄꯣꯊꯥꯕ ꯁꯪꯗꯦ ꯏꯁ ꯏꯆꯥꯅ ꯅꯥꯔ ꯐꯥꯎꯕꯗ ꯊꯕꯛ ꯁꯨꯍꯟꯕ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯃꯧ ꯅꯥꯒꯟꯕꯤꯅꯤ ꯑꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝ ꯉꯥꯡꯏ
ꯑꯩꯅ ꯏꯁꯥ ꯉꯝꯗꯅ ꯊꯕꯛ ꯁꯨꯕꯗꯣ ꯌꯥꯝ ꯋꯥꯏ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯒꯦ ꯃꯈꯣꯏꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗꯅ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯏꯆꯥꯁꯤꯗꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯛꯇꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯩꯅ ꯅꯝꯃꯗ ꯊꯣꯡꯍꯟꯒꯦ ꯁꯤꯗ ꯂꯩꯔꯝꯃꯨ ꯇꯣꯝꯕꯤ ꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯨꯝꯁꯤꯟꯅꯗꯅ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯣ ꯑꯩꯅ ꯎꯕ ꯈꯨꯗꯤꯡꯒꯤ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯝꯃꯤ ꯏꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯏꯁꯥ ꯉꯝꯗꯕꯒ ꯋꯥꯏ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯔꯝꯕꯅꯤ ꯑꯁ ꯋꯥꯁꯨ ꯋꯥꯒꯟꯈ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯣꯏꯕꯤ ꯂꯥꯛꯏꯁꯦ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯣ ꯆꯥꯛꯇꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯊꯣꯡꯀꯠꯂꯣ ꯏꯃꯥ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯤ ꯈ꯭ꯋꯥꯡꯁꯤꯁꯨ ꯐꯝꯕꯗ ꯌꯥꯝ ꯋꯥꯔꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯏꯁꯥꯁꯦ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯉꯤ ꯅꯥꯁꯟꯅꯕꯤ ꯊꯣꯏ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃꯒꯤꯁꯦ ꯑꯩꯉꯣꯟꯗ ꯆꯥꯛ ꯄꯤꯖꯅꯤꯡꯗꯕꯒꯤ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯅꯝꯃꯁꯦ ꯏꯁꯥ ꯉꯝꯗꯕꯒꯤꯅꯤ ꯏꯅꯝꯃ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯏꯃꯥ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯏꯗ ꯅꯪꯁꯨ ꯍꯣꯏ ꯂꯥꯡꯂꯦꯟ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯉꯟꯅ ꯍꯜꯂꯛꯑꯕ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯏꯆꯜꯁꯨ ꯂꯥꯛꯏꯗꯅ ꯍꯣꯏ ꯇꯥꯆꯧ ꯑꯗꯣ ꯑꯩ ꯆꯠꯂꯅꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯄꯥꯔꯤ ꯉꯛꯅ ꯀꯩꯅꯣꯅꯦ ꯊꯣꯏꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯊꯣꯏꯕꯤꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯂꯥꯡꯂꯦꯟ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯍꯥꯏꯗꯦ ꯇꯥꯃꯣ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯊꯝꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯂꯧꯔꯨꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯌꯥꯝ ꯐꯠꯇꯦ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯦꯝ ꯃꯀꯨ ꯆꯪꯗꯅ ꯅꯆꯟꯅꯨꯄꯤꯁꯤꯕꯨ ꯑꯣꯠꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯕꯨ ꯏꯆꯥ ꯑꯁꯤꯗ ꯂꯣꯏꯅ ꯁꯨꯍꯜꯂꯤ ꯍꯥꯏ ꯑꯩꯅꯗꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯍꯟꯈꯤꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯁꯨꯔꯣꯅꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯕ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯅꯥꯗꯅ ꯂꯩꯔꯤꯗꯣ ꯅꯥꯁꯟꯅꯔꯤꯅꯤ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯍꯜꯂꯤ ꯅꯠꯇꯦ ꯏꯆꯥꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯃꯥꯡꯖꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯈꯣꯏꯗꯗꯤ ꯃꯥꯡꯖꯔꯣꯏꯅꯦ ꯅꯨꯄꯤ ꯅꯧꯅ ꯑꯃ ꯊꯤꯔꯒ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯅꯆꯟꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔ ꯌꯨꯝꯁꯤꯗ ꯊꯝꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯄꯥꯔꯤꯅ ꯇꯞꯅ ꯃꯔꯝꯕꯨ ꯆꯥꯔꯕꯗꯤ ꯂꯩꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯌꯨꯝꯁꯤꯁꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝꯅꯤ ꯆꯞ ꯃꯥꯟꯅꯩ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯖꯁꯅꯨ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯂꯩꯍꯟꯅꯤꯡꯗꯦꯅꯦ ꯏꯃꯥ ꯊꯣꯏꯕꯤꯒ ꯏꯃꯥꯒꯗ ꯂꯥꯡꯂꯦꯟꯅ ꯀꯩ ꯍꯥꯏꯅꯣ ꯍꯣ ꯏꯆꯥꯁꯦ ꯆꯥꯛ ꯆꯥꯔꯛꯇꯦ ꯆꯥꯛ ꯊꯣꯡꯒꯠꯂꯣ ꯍꯥꯏꯔꯨꯕ ꯉꯝꯃꯣꯏꯌꯦ ꯏꯆꯥꯁꯦ ꯄꯤꯖꯅꯤꯡꯗꯗꯅ ꯊꯣꯏꯕꯤꯕꯨ ꯂꯩꯕ ꯌꯥꯔꯣꯏ ꯃꯌꯨꯝꯗ ꯆꯠꯈꯣꯁꯤꯅꯤꯗꯅ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯍꯦꯟꯖꯤꯟꯕ ꯋꯥꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯩ ꯀꯔꯤ ꯍꯦꯟꯖꯤꯟꯕ ꯌꯥꯎꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯍꯦꯟꯖꯤꯟꯕ ꯌꯥꯎꯒꯦ ꯊꯣꯏꯕꯤꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦ ꯑꯩ ꯏꯁꯥ ꯉꯝꯗꯕꯅ ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯊꯣꯡꯉꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯅꯝꯃ ꯇꯥꯆꯧ ꯂꯥꯛꯄꯁꯤꯗ ꯑꯆꯨꯝꯕ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯅꯣꯡꯃꯗ ꯁꯥꯎꯖꯗꯕꯤ ꯂꯥꯡꯂꯦꯟꯗꯣ ꯉꯁꯤꯗꯤ ꯁꯥꯎꯔꯛꯂꯦ ꯊꯣꯏꯕꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯨꯗꯤ ꯍꯥꯏꯅꯁꯦ ꯑꯣꯏꯗꯕ ꯋꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯗꯤ ꯑꯩ ꯍꯩꯅꯗꯦ ꯇꯣꯝꯕꯤꯅ ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯅꯆꯤꯟꯗꯤ ꯀꯜꯂꯤꯅꯦ ꯍꯥ ꯏꯃꯥ ꯁꯥꯎꯔꯕꯗꯤ ꯃꯤꯁꯤꯡꯁꯦ ꯊꯧꯅꯥ ꯂꯣꯏꯅ ꯂꯩꯕꯅꯤ ꯅꯣꯡꯃꯗ ꯑꯩꯅ ꯏꯃꯥꯗ ꯆꯤꯟꯁꯦ ꯍꯪꯒꯠꯅ ꯈꯨꯝꯈꯤꯗꯕꯅꯤ ꯍꯩꯃꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯉꯥꯡꯒꯦ ꯃꯔꯛ ꯊꯠꯄꯤꯔꯛꯀꯅꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯏ ꯏꯃꯥꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯟꯗꯅ ꯑꯗꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯊꯕꯛ ꯁꯨꯔꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯈꯟꯕꯁꯨ ꯂꯩꯇꯦ ꯅꯣꯡꯃꯗ ꯏꯃꯥꯕꯨ ꯑꯩꯅ ꯂꯧꯇꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯏꯃꯥꯕꯨ ꯂꯧꯇꯥꯟꯅꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯤꯑꯣꯏꯕꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅ ꯁꯣꯜꯂꯕ ꯅꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯃꯥ ꯃꯆꯦ ꯃꯆꯟ ꯃꯆꯥ ꯂꯩꯅꯔꯤꯕꯅꯤ
ꯂꯩꯅꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯝꯂꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯇꯣꯝ ꯃꯇꯣꯝꯗ ꯂꯩꯅꯔꯝꯒꯅꯤ ꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯗꯦ ꯂꯥꯡꯂꯦꯟꯅ ꯃꯧ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯃꯤ ꯑꯣꯏꯕꯗꯨꯅꯕꯨ ꯅꯥꯔꯤꯕꯅꯤ ꯃꯧꯅ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯃꯧꯅ ꯅꯥꯔꯒꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩ ꯊꯕꯛ ꯁꯨꯅꯤꯡꯗꯗꯨꯅ ꯅꯥꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕ ꯃꯁꯤ ꯇꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕ ꯃꯇꯝ ꯅꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯊꯤꯅ ꯊꯤꯅ ꯆꯩꯒꯦ ꯊꯤꯅ ꯊꯤꯅ ꯉꯥꯡꯒꯦ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯃꯥꯁꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯑꯩꯅ ꯅꯥꯔꯕꯁꯨ ꯅꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯅꯥꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯣ ꯍꯦꯟꯅ ꯑꯗꯨꯝ ꯅꯥꯁꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯕ ꯅꯠꯇ꯭ꯔꯥ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯅꯤꯅ ꯇꯣꯝꯕꯤꯁꯨ ꯈꯨꯝꯕ ꯉꯝꯗꯦ ngasi phawbada aina imung asigi phatanaba kari tawkhrabage ima amadi babagi seba tawduna lakhiba natra ngasi thoibibu yum asida puraklibase karigino aiga chap manadro makhoidadi imana henmali haina ngangba aduga somde imana tawribasina nasana khangjadaba na chaningolna naba anaba aduna naba oina uba mauna nabana nasinari ni haiba thoibi nangsu wakhal tamande aigi phibamase thengnaraga nang mafam asida laiba natra parina tapna ima aisu nahan khai tumina sum leirambani ngasidi aisu wafam amta hawdokjagi tombi khomde tumin lei parina langnena masa phajana phatriba phaw aikhoi tongana chajarage langnena fare hairaba kanda amu punsilase imagi bungo thabak mayam se honabada langnen gi anabase phagat pangamje aisu thabak chatpanina magi mateng su phajana pangba ngamje parina magi nupida onsenduna langlen yare potharo wado hairaga pari thokre tombiga thoibiga su kaiso haiba ngamda tumin thorak lami tombina aina tawri basibu yamna lalabrane thoibina tapna hoima nanamase yam phattabadi nate phatri base ai oira maleni he ima ayum chalage kaidawrage nangi ta chawna khara ngangbagi sauriro nangi ta chawna nanamana haido aingondani nangonda nate ni he ima ai su khangi adu oirasu ai yum chalage adu mai haigano yum sida matam khara laikisi ima ngasidi ai inamagi mamangda yam ikaiba phawi imagi thoibiye inamase yam luna tawbiyo imana inamagumbi ama namawoina phangjabadi imadi laiba phabani imana ahal oiraba solaba matamda inamana soidana ima babagi seba tawbigani khangi ima sune apangbi haibaduni tawrise hojik khaktada yamna nungairaktre nanamana wana thabak tawjakhiba mayamado aina karimata ubikhiba nate aina madubu udaba makhai lekai koiduna wathi ngangduna leithokluba ngaktani matam maduda aina imawasigi mateng panglamlabadi mana kayada mathamoi penjagani ibani harau harau su leminaramgani masa asisu kankhalakani mateng pangbibagi mahutta mabu aina nampuda thabak suhankhibani ima aise kayada phatribanu yeng ima aiga inamagadi yam khenai thoibiya kainu nang haidubo ima yumda aibu imaga tamogana otpa kaisu leide karino ne hairisibo aina makhoibu otpani thoibiye aise yam phattaba mauni aduga karigi nangna imada oidaba ngangliba ima aina yumda leiningbagi imada haijinabani othokpani da ko nangse adugini ima aiga inamaga yam khenai na haisi yumduda ai thabak sude aina tawgadaba thabak khuding aigi inemda loina aina tawhanbani aigi firol fawba aina aigi inemda suhanbani adugi aigi nupana aibu yamna ngang aibu yamna ka hena ngangbadi tawde aina khara ngambani na thoibiye nangna tawribado yamna phattaba thabakni nang nanemgi pap soidana pugani ima ai ngasi haiba numit asidagi matung amu hana tawre imagi bema ngasi dagi mawa mo oibagi na tawado phajana taw nanem na kugi seba na puroibagi seba phajana taw aduk phaba nanem ado sizinaganu luna chana tawbi
ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯏꯅ ꯃꯈꯣꯏꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯆꯥꯅꯁꯨꯅ ꯇꯧꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯁꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯛꯂꯒꯦ꯫ ꯏꯅꯝꯃꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯦ ꯅꯅꯝꯃꯗ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯉꯜꯂꯤꯉꯩꯗ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪ ꯕꯕꯥ ꯊꯤꯜꯍꯟꯒꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯀꯩꯁꯨ ꯂꯥꯞꯄ ꯅꯠꯇꯤꯌꯦ, ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯅꯤ ꯏꯃꯥ꯫ ꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯃꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯖꯔꯦ, ꯑꯁꯣꯏꯕ ꯈꯪꯖꯔꯦ꯫ ꯃꯃꯥꯒꯤ ꯑꯅꯧꯕ ꯃꯇꯧꯗ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫